ꯅꯨꯡꯁꯤꯔꯨꯕ ꯃꯍꯥꯛꯄꯨ ꯄꯥꯝꯖꯔꯨꯕꯒꯤ ꯏꯅꯣꯠ ꯀꯥꯔꯛꯄ ꯃꯇꯝꯗ ꯊꯃꯣꯏꯅ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯖꯔꯒ ꯈꯥꯡꯖꯩ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯁꯣꯞꯁꯨ ꯆꯠꯅꯕꯤ ꯑꯣꯏꯈ꯭ꯔꯦ ꯅꯠꯇꯦ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯃꯜ ꯈꯥꯟꯀꯥꯒꯤ ꯅꯤꯖꯥꯝ ꯀꯥꯡꯂꯝ ꯍꯥꯏꯕꯗꯨ ꯏꯎ ꯎꯗ꯭ꯔꯦ ꯂꯩꯔꯤꯕ ꯈꯔ ꯑꯁꯤꯁꯨ ꯃꯁꯛ ꯃꯆꯨ ꯊꯣꯛꯇ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯝ ꯑꯗꯨ ꯀꯔꯤꯅꯣ ꯄꯥꯟꯗꯝ ꯃꯛꯁꯠ ꯃꯁꯛ ꯈꯪꯗꯕ ꯀꯥꯎꯈꯤꯕ ꯈꯣꯡꯆꯠ ꯅꯥꯏꯔꯛꯇꯕ ꯀꯗꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯑꯃꯗꯤ ꯀꯗꯥꯏꯗ ꯊꯨꯡꯒꯗꯕꯅꯣ ꯈꯪꯈꯤꯗꯕ ꯃꯤꯑꯣꯏꯕꯒꯤ ꯃꯐꯝꯗ ꯆꯥꯎꯈꯠꯄ ꯅꯥꯏꯔꯛꯇꯕ ꯃꯔꯝꯗꯤ ꯗꯤꯟ ꯑꯁꯦ ꯆꯠꯅꯕꯤ ꯔꯤꯋꯥꯖ ꯑꯣꯏꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯗꯤꯟ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯁꯛ ꯇꯁꯧꯄꯨ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯍꯧꯈ꯭ꯔꯕ ꯃꯤꯔꯣꯟꯁꯤꯡꯒꯤ ꯏꯇꯤꯍꯥꯁꯇ ꯍꯟꯗꯨꯅ ꯌꯦꯡꯕ ꯇꯉꯥꯏ ꯐꯗꯦ ꯈꯨꯗꯝ ꯑꯃꯇꯪ ꯍꯖꯔꯠ ꯖꯨꯅꯦꯗ ꯕꯒꯗꯥꯗꯤ ꯔꯍꯃꯇꯨꯜꯂꯥ ꯑꯂꯩꯍꯤꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯑꯃꯇꯪ ꯂꯧꯈꯠꯆꯗꯨꯅ ꯌꯦꯡꯁꯤ ꯍꯖꯔꯠ ꯖꯨꯅꯦꯗ ꯕꯒꯗꯥꯗꯤ ꯔꯍꯃꯇꯨꯜꯂꯥ ꯑꯂꯩꯍꯤ ꯃꯁꯥꯃꯛꯅ ꯑꯁꯨꯝꯅ ꯂꯤꯕꯤꯈꯤ ꯃꯇꯝ ꯑꯃꯗ ꯑꯩꯍꯥꯛ ꯏꯇꯣꯝꯈꯛꯇ ꯍꯖ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯛꯀꯥ ꯃꯨꯀꯔꯔꯃꯥꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ ꯑꯍꯤꯡꯒꯤ ꯌꯥꯝꯅ ꯊꯦꯡꯂꯕ ꯃꯇꯝꯗ ꯇꯋꯥꯐ ꯇꯧꯖꯕ ꯑꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯑꯁꯨꯝꯅ ꯇꯋꯥꯐ ꯇꯧꯔꯤꯉꯩꯗ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯇꯋꯥꯐ ꯇꯧꯕ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯩꯔꯦꯡ ꯑꯁꯤ ꯊꯤꯔꯝꯃꯤ ꯑꯩꯅ ꯅꯨꯡꯁꯤꯕꯕꯨ ꯐꯅ ꯌꯥꯝꯅ ꯂꯣꯠꯁꯤꯟꯖꯩ ꯇꯧꯒꯨꯝꯁꯨꯡ ꯃꯍꯥꯛꯇꯤ ꯂꯣꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯐꯣꯡ ꯐꯣꯡꯅ ꯏꯅꯥꯛꯇ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯍꯜꯂꯔꯦ ꯅꯨꯡꯁꯤꯔꯨꯕ ꯃꯍꯥꯛꯄꯨ ꯄꯥꯝꯖꯔꯨꯕꯒꯤ ꯏꯅꯣꯠ ꯀꯥꯔꯛꯄ ꯃꯇꯝꯗ ꯊꯃꯣꯏꯅ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯖꯔꯒ ꯈꯥꯡꯖꯩ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀ ꯅꯛꯅꯖꯕ ꯄꯥꯝꯂꯛꯄ ꯃꯇꯝꯗ ꯅꯛꯁꯤꯟꯕꯤꯔꯛꯏ ꯃꯔꯣꯝꯗꯣꯝ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯨꯡꯁꯤ ꯊꯣꯏꯕꯅ ꯃꯍꯥꯛꯅ ꯍꯦꯛ ꯐꯣꯡꯂꯛꯄ ꯃꯇꯝꯗ ꯂꯣꯠꯂꯨꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯆꯩ ꯂꯩꯖꯕ ꯄꯨꯝꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯇꯦꯡꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯍꯤꯡꯍꯟꯕꯤ ꯁꯤꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯈꯧꯔꯥꯡꯕꯗꯣ ꯊꯨꯡꯍꯟꯕꯤ ꯑꯁꯨꯝꯅ ꯍꯟꯅ ꯍꯟꯅ ꯃꯗꯨꯅ ꯑꯩꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯣꯏꯖꯕ ꯑꯃ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯖꯕ ꯀꯕꯤꯇꯥꯁꯤꯡ ꯑꯁꯤ ꯄꯥꯔꯒ ꯑꯩꯅ ꯍꯥꯏ ꯍꯦ ꯅꯨꯄꯤ ꯃꯆꯥ ꯅꯪ ꯑꯜꯂꯥꯍꯕꯨ ꯀꯤꯗꯕ꯭ꯔꯥ ꯑꯁꯨꯛ ꯌꯥꯝꯅ ꯃꯒꯨꯟ ꯆꯦꯟꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯁꯩꯔꯦꯡ ꯑꯃꯕꯨ ꯁꯣꯟꯕ ꯍꯧꯅꯕ꯭ꯔꯥ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯣ ꯖꯨꯅꯦꯗ ꯀꯔꯤꯒꯨꯝꯕ ꯑꯜꯂꯥꯍꯕꯨ ꯀꯤꯔꯝꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯊꯥꯗꯣꯛꯂꯒ ꯑꯩꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯑꯁꯦ ꯅꯪꯅ ꯎꯔꯝꯂꯣꯏꯗꯕꯅꯤꯗꯣ ꯅꯪꯅ ꯎꯔꯤꯕꯁꯤꯅꯤ ꯑꯜꯂꯥꯍꯕꯨ ꯀꯤꯕ ꯈꯛꯇꯅ ꯏꯔꯝꯗꯝꯗꯒꯤ ꯑꯩꯕꯨ ꯊꯣꯛꯍꯜꯂꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯆꯦꯜꯍꯜꯂꯛꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤ ꯌꯧꯅ ꯑꯉꯥꯎꯕꯤꯒꯨꯝ ꯃꯍꯥꯛ ꯈꯛꯇꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯑꯩꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯅꯤ ꯃꯍꯥꯛ ꯈꯛꯇꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯅ ꯑꯣꯜꯍꯪꯂꯤꯕꯅꯤ ꯑꯩꯍꯥꯛ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯪꯂꯛꯏ ꯑꯣ ꯖꯨꯅꯦꯗ ꯅꯍꯥꯛ ꯑꯜꯂꯥꯍꯕꯨ ꯇꯋꯥꯞ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯜꯂꯥꯍꯒꯤ ꯌꯨꯝ ꯕꯩꯇꯨꯜꯂꯥꯍꯒꯤ ꯇꯋꯥꯞ ꯇꯧꯔꯤꯕ꯭ꯔꯥ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯑꯩꯗꯤ ꯕꯩꯇꯨꯜꯂꯥꯍ ꯁꯔꯤꯐꯀꯤ ꯇꯋꯥꯞ ꯇꯧꯔꯤꯕꯅꯤ ꯍꯦ ꯅꯨꯄꯤ ꯃꯆꯥ ꯃꯁꯤ ꯇꯥꯕꯗ ꯃꯃꯥꯏ ꯑꯁꯃꯥ ꯂꯣꯝꯗ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯑꯣꯟꯈꯠꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯕꯍꯥꯅꯜꯂꯥꯍ ꯅꯍꯥꯛꯀꯤ ꯑꯉꯛꯄ ꯊꯧꯁꯤꯜꯅꯤ ꯍꯦ ꯃꯄꯨ ꯅꯪꯒꯤ ꯈꯨꯠꯁꯦꯝ ꯑꯣꯏꯔꯤꯕ ꯅꯨꯡ ꯐꯥꯎꯕꯒꯤ ꯃꯤꯑꯣꯏꯕꯅ ꯇꯋꯥꯞ ꯇꯧꯅꯔꯛꯂꯦ ꯉꯁꯤꯗꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯩꯔꯦꯡ ꯑꯃ ꯊꯤꯊꯔꯛꯏ ꯃꯤꯑꯣꯏꯕꯅ ꯇꯋꯥꯞ ꯇꯧꯔꯒ ꯅꯪꯒꯤ ꯅꯅꯥꯛ ꯌꯧꯐꯝ ꯊꯤꯅꯔꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯊꯃꯣꯏꯁꯨ ꯅꯨꯡꯗꯒꯤ ꯍꯦꯟꯅ ꯀꯜꯂꯕꯅꯤ ꯀꯜꯂꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯕ ꯄꯣꯠꯇꯨꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯋꯥꯕ ꯄꯨꯔꯤ ꯑꯃꯁꯨꯡ ꯃꯁꯥꯇꯒꯤ ꯋꯥꯈꯜꯅ ꯄꯟꯊꯨꯡꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯈꯜꯂꯨꯔꯤ ꯂꯃꯈꯥꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯁꯤꯅ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯃꯁꯥꯒꯤ ꯒꯨꯟꯁꯤꯡ ꯃꯥꯡꯍꯟꯈ꯭ꯔꯒ ꯑꯜꯂꯥꯍꯕꯨ ꯅꯨꯡꯁꯤꯕꯒꯤ ꯒꯨꯟꯁꯤꯡ ꯃꯈꯣꯏꯗ ꯆꯦꯜꯂꯝꯒꯗꯕꯅꯤ ꯏꯜꯂꯥꯍꯤ ꯖꯨꯅꯦꯗ ꯕꯒꯗꯥꯗꯤ ꯔꯍꯃꯇꯨꯜꯂꯥ ꯑꯂꯩꯍꯤꯅ ꯍꯥꯏꯈꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯥꯔꯊ ꯆꯦꯜꯂꯕ ꯌꯥꯝꯅ ꯅꯨꯡ ꯍꯟꯖꯤꯜꯂꯕ ꯇꯁꯧꯀꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯁꯩꯔꯦꯡꯗꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯀꯔꯤ ꯈꯟꯕꯤꯕꯒꯦ ꯑꯩꯈꯣꯏꯕꯨ ꯀꯌꯥ ꯌꯥꯝꯅ ꯑꯦꯕꯥꯗꯠꯀꯤ ꯑꯍꯀꯥꯝ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯑꯥꯔꯊ ꯈꯪꯅ ꯄꯥꯡꯊꯣꯛꯅꯔꯕꯒꯦ ꯑꯗꯨꯒ ꯑꯥꯔꯊꯇ ꯅꯠꯇꯅ ꯄꯥꯟꯗꯝꯅ ꯀꯗꯥꯏꯗ ꯑꯩꯈꯣꯏꯅ ꯄꯥꯟꯗꯝꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕꯗ ꯈꯟꯊꯔꯨꯕ꯭ꯔꯥ ꯑꯃꯁꯨꯡ ꯄꯥꯟꯗꯝꯁꯤꯡ ꯑꯗꯨꯒ ꯅꯛꯁꯤꯟꯅꯕ ꯑꯃꯗꯤ ꯄꯥꯟꯗꯝꯁꯤꯡ ꯑꯗꯨ ꯐꯪꯂꯦ ꯅꯠꯇ꯭ꯔꯒ
ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯖꯥꯟꯗꯒꯤ ꯄꯥꯟꯗꯝꯁꯤꯡ ꯑꯗꯨ ꯐꯥꯎꯕꯗꯤ ꯈꯪꯂꯦ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯀꯤꯀꯠ ꯔꯤꯌꯦꯂꯥꯏꯖ ꯑꯃꯗꯤ ꯅꯥꯈꯩ ꯁꯦꯡꯕ ꯐꯪꯈ꯭ꯔꯕ꯭ꯔꯥ? ꯄꯔꯃꯥꯜ ꯑꯃꯗ ꯅꯃꯥꯜ ꯁꯣꯜꯂꯤ, ꯄꯨꯛꯅꯤꯡ ꯊꯃꯣꯏꯅ ꯑꯃꯗ ꯍꯖ ꯎꯝꯔꯥ ꯄꯥꯡꯊꯣꯛꯅꯔꯕꯁꯨ ꯆꯠꯅꯕꯤ ꯅꯤꯌꯝ ꯈꯛꯇ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯔꯕꯗꯤ ꯁꯣꯟꯐꯝ ꯊꯣꯛꯄ ꯆꯦꯟꯐꯝ ꯊꯣꯛꯄ ꯏꯃꯥꯟꯅ ꯀꯗꯥꯏꯗ? ꯏꯃꯥꯟ ꯁꯦꯝꯗ꯭ꯔꯕꯗ ꯊꯃꯣꯏꯒꯤ ꯐꯤꯕꯝꯅ ꯀꯔꯝꯅ ꯍꯣꯡꯂꯛꯀꯅꯤ? ꯅꯨꯡꯁꯤꯕꯒꯤ ꯂꯝꯗꯝ ꯄꯥꯡꯗ꯭ꯔꯤꯉꯩ ꯀꯔꯤꯕꯨ ꯐꯪꯂꯕꯒꯤ ꯂꯝꯕꯤ ꯆꯠꯄꯅ? ꯂꯃꯛꯈꯥꯡꯗ ꯂꯝꯍꯨꯛꯅꯔꯕꯗ ꯀꯔꯝꯅ ꯂꯝꯊꯨꯡꯐꯝ ꯌꯧꯒꯅꯤ? ꯊꯃꯣꯏꯕꯨ ꯁꯦꯝꯈ꯭ꯔꯕ ꯃꯈꯣꯏꯗꯤ ꯈꯣꯡꯆꯠ ꯄꯪꯈꯩ ꯇꯝꯈ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤ ꯏꯔꯤꯛ ꯐꯪꯈ꯭ꯔꯕꯗꯤ ꯊꯧꯖꯥꯟꯒꯤ ꯑꯃꯔꯇ ꯊꯛꯈ꯭ꯔꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯁꯤꯗꯌꯥꯏ ꯑꯕꯦ ꯍꯌꯥꯠ ꯅꯨꯡꯁꯤ ꯏꯔꯝꯗ ꯇꯨꯡꯂꯤꯗ ꯂꯣꯝꯗꯅ ꯍꯤꯡꯕꯗꯤ ꯃꯈꯣꯏꯅꯤ ꯃꯁꯥꯕꯨ ꯅꯨꯡꯁꯤꯕꯗ ꯃꯨꯊꯠꯆꯈ꯭ꯔꯕ꯫ ꯁꯤꯕꯗꯤ ꯃꯣꯃꯤꯟꯒꯤ ꯈꯨꯗꯣꯟꯅꯤ ꯍꯥꯏꯗꯕꯔꯥ? ꯁꯤꯗ꯭ꯔꯤꯉꯩꯗ ꯁꯤꯕ ꯇꯝꯃꯨ ꯍꯥꯏꯗꯕꯔꯥ? ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯈꯤ, ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯁꯤꯅ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ, ꯑꯜꯂꯥꯍꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯃꯁꯥꯒꯤ ꯒꯨꯟꯁꯤꯡ ꯃꯥꯡꯍꯟꯈ꯭ꯔꯒ ꯑꯜꯂꯥꯍꯕꯨ ꯅꯨꯡꯁꯤꯕꯒꯤ ꯒꯨꯟꯁꯤꯡ ꯃꯈꯣꯏꯗ ꯆꯦꯜꯂꯝꯒꯗꯕꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯍꯖ ꯖꯥꯇ꯭ꯔꯤꯛꯇ ꯍꯥꯏꯕꯗꯤ ꯍꯖꯤꯁꯤꯡꯗ ꯍꯖꯒꯤꯗꯃꯛꯇ ꯇꯋꯥꯞ ꯇꯧꯔꯤꯕꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯃꯁꯥꯒꯤ ꯁꯤꯐꯥꯠ ꯃꯁꯥꯒꯤ ꯒꯨꯟꯗꯨ ꯃꯨꯊꯠꯆꯔꯒ ꯑꯜꯂꯥꯍꯒꯤ ꯁꯤꯐꯥꯠ ꯃꯍꯥꯛꯀꯤ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯈꯟꯕ ꯀꯌꯥ ꯌꯥꯝꯅ ꯌꯥꯎꯔꯝꯒꯗꯒꯦ? ꯀꯌꯥ ꯌꯥꯝꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯐꯪꯖꯅꯕꯒꯤꯗꯃꯛ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯗꯨꯅꯤꯌꯥꯒꯤ ꯏꯖꯠꯀꯤ ꯃꯥꯜꯁꯥꯟꯒꯤ ꯍꯥꯏꯕꯗꯤ ꯃꯈꯂꯨꯛꯀꯤ ꯅꯨꯡꯁꯤꯕꯁꯦ ꯃꯨꯊꯠꯂꯒ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕꯅ ꯃꯍꯨꯠ ꯁꯤꯟꯒꯦ ꯑꯃꯁꯨꯡ ꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯌꯥ ꯌꯥꯝꯅ ꯃꯦꯍꯅꯠ ꯇꯧꯔꯝꯒꯗꯒꯦ? ꯇꯧꯏꯒꯨꯝꯁꯨꯡ ꯑꯩꯒꯤ ꯊꯃꯣꯏꯗꯅ ꯗꯨꯅꯤꯌꯥ, ꯃꯤꯡꯆꯠ, ꯂꯣꯝꯗꯅ ꯍꯤꯡꯅꯤꯡꯕ, ꯅꯞꯁꯥꯅꯤꯒꯤ ꯈ꯭ꯋꯥꯏꯁꯥꯠ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯂꯥꯀꯠꯇꯨꯅ ꯂꯩꯔꯒ ꯇꯋꯥꯞ ꯆꯥꯃꯔꯛ ꯇꯧꯔꯕꯁꯨ ꯀꯔꯝꯕ ꯃꯍꯥꯛꯀꯤ ꯒꯨꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯥꯛꯀꯗꯒꯦ, ꯆꯪꯂꯛꯀꯗꯒꯦ? ꯑꯊꯟꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯀꯔꯤꯕꯨ ꯍꯥꯞꯂꯨꯒꯗꯒꯦ? ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯍꯥꯡꯍꯜꯅꯕ ꯍꯣꯠꯅꯈꯤꯕꯔꯥ? ꯗꯨꯅꯤꯌꯥꯒꯤ ꯅꯨꯡꯁꯤꯕ, ꯗꯨꯅꯤꯌꯥꯒꯤ ꯑꯣꯏꯕ ꯒꯨꯟꯁꯤꯡꯅ ꯊꯟꯈ꯭ꯔꯕ ꯑꯃꯗꯤ ꯏꯁꯥꯒꯤ ꯏꯇꯤꯛ ꯏꯒꯨꯟ ꯑꯗꯨꯕꯨ ꯁꯛ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯀꯔꯤꯒꯨꯝꯕꯗ ꯍꯥꯡꯍꯜꯂꯒ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯒꯨꯟꯁꯤꯡ ꯑꯗꯣ ꯃꯗꯨꯅ ꯂꯩꯇꯦꯡꯒꯦ, ꯃꯐꯝ ꯀꯜꯍꯟꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯔꯥ? ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯃꯗ ꯍꯨꯏ ꯂꯩꯔꯕꯗꯤ ꯐꯔꯤꯁꯇꯥ ꯆꯪꯗꯦ ꯍꯥꯏꯕꯒꯨꯝ ꯑꯜꯂꯥꯍꯒꯤ ꯌꯨꯝ ꯑꯣꯏꯔꯤꯕ ꯊꯃꯣꯏ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯗꯨꯅꯤꯌꯥꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯃꯈꯂꯨꯛꯀꯤ ꯁꯛꯐꯝ ꯂꯥꯠꯇꯨꯅ ꯊꯝꯂꯒ ꯏꯁꯥꯒꯤ ꯒꯨꯟꯁꯤꯡꯕꯨ ꯌꯣꯛꯇꯨꯅ ꯊꯝꯂꯒ ꯀꯔꯝꯅ ꯑꯜꯂꯥꯍꯒꯤ ꯃꯐꯝ ꯃꯀꯤꯟ ꯑꯗꯨꯒꯤ ꯃꯐꯝ ꯀꯔꯝꯅ ꯐꯪꯒꯗꯒꯦ? ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯈꯤ, ꯃꯤꯑꯣꯏꯕꯅ ꯇꯋꯥꯞ ꯇꯧꯔꯒ ꯅꯪꯒꯤ ꯅꯅꯥꯛ ꯌꯧꯔꯛꯐꯝ ꯊꯤꯅꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯊꯃꯣꯏꯁꯨ ꯅꯨꯡꯗꯒꯤ ꯍꯦꯟꯅ ꯀꯜꯂꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯕ ꯄꯣꯠꯇꯨꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯑꯋꯥꯕ ꯄꯨꯔꯤ ꯑꯃꯁꯨꯡ ꯃꯁꯥꯇꯒꯤ ꯋꯥꯈꯜꯅ ꯄꯟꯊꯨꯡꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯈꯜꯂꯨꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯁꯤꯅ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯃꯁꯥꯒꯤ ꯒꯨꯟꯁꯤꯡ ꯃꯥꯡꯍꯟꯈ꯭ꯔꯒ ꯑꯜꯂꯥꯍꯕꯨ ꯅꯨꯡꯁꯤꯕꯒꯤ ꯒꯨꯟꯁꯤꯡ ꯃꯈꯣꯏꯗ ꯆꯦꯜꯂꯝꯒꯗꯕꯅꯤ꯫